Kumja English Singani Subna Amagi Jun Taranipalda, Manipuri apunba shaktam ngaknaba hotnabada thawai pontha pikhraba, Athouba Taranipalgi, mapham ikai, khumnaba uttuna, asigi kunmari Suba, the Great June Uprising and Unity Day, United Committee Manipur amasung All Manipur United Clubs Organization AMUCO na Singi Kekrupat Leiba Athouba Singi Khuvamda Pangthoklagani hairi, hiram nasigamadi lena ngase lampal pat Leiba UCM ge mayai sangda, UCM amadi AMUCO ge thawpuba singyauna pangthokliba paugi mapham amada, UCM ge Secretary General Santana hakpam hai, chahi khudingi liklam kaidana pangthokna lakpa, the Great June Uprising and Unity Day ge thoram chahi asigi oinasu, laklipa tang Taranipalda Pangthoklagani Thauram asi mai pakna pangthoklagani Manipuri miyamna saruk yabiyu June Taranipal haibase Manipuri puwarida mutpa naidna lehuragadaba numit amani numit adada kanasu khongnaruba daudana apunba miyamgi kholau amana Manipur kaibi yaroi haina aikoi amata oina lepki Leiba Athouba numit aduda maraibak mapuruk kidamak miyoi Taranipalna thawai pontha piduna Athouba mingthol phangkhibani Asigi Taranipalda Pangthoklagani thauram asigi mangoinana UCM amadi AMUCO na miyamga loinana Kekrupat Leiba Athouba Singi khuvam ase sitok sengdokpagi thabak chathagani thauram ase mai pakna pangthoklagani hotnabada lamdam ase leiba miyam pumbana angam matem pumnamakna pangbiyo haina mahakna makhatana apil tawki hayengdagi auna akhoi hojiki kenogi junaikin gi complex asi sengdokpa adudagi hanadagi so akhoi adum tha nium gi senga lai adum masi sengdokpa sajenba adagi magi family singi chatok sin tawnaba aduga ichinnaw mayam gi lei kanaba adugumba thorangdu akhoi hojare aina miyam da thamjage talaksi da tamningi sina kaino kanda lebak iokse lebak ki tongan mamong da hojik lei ba condition se UCM AMUCO UCM na khangdaba nate tawdabu akhoi gi jun 18 gi thoram sidi integrity gi oiba adugumba haunaba naidana tholakkiba adugumba yau oibanina numit asi pangthokpasi Manipur gi history gi amadi future gi damak ichinnaw singi angang singi damak akhoi pangthoktaba yadaba adugumba thoram amani na khanbira kanda masigumba thoram ase pangthokpada miyam hupna saruk yaminaba amadi mateng pangnasi haiba appeal si tawjage na kaujaba press meet Paugi mapham aduda AMUCO ge Secretary General Pratap Lesangthem hai June Taranipal asi Manipur gi puwarida mutnaidna lehuragadaba numit amani numit asida Athouba Taranipal na Manipur kaibi yaroi haiduna thawai pontha pikhiba adu ngasidi miyam gi wakaldagi tapna mami samlakpagi tawriba ase khallubada nungaite numit aduda Athouba Taranipal na utlamba thauna adu ngasigi mirona kaufade maram aduna numit asina lakpada miyamna wakhallon gi khenaba amata thamdana saruk yaminana aikhoigi apunwa shaktam adu udminase haina mahakna makhatana phongdokhi Manipur miyamna lup khudimak akhoi kaung khudimangna dola tibidana aikoi June 19 je achauba hanage dumaina pangthoktuna dum sai khudingi leinaba khonabada mating pangbiu loinana aikoi gi lup khudimangna Kekrupat sengdokpadasu aikoi ngakten ngambanate adu leiriba organization khudimangna su matam gi aikoi numit sinimita sengdoksaragi habidu aikoi gi siri aikoi pau pibira kanda aikoi na numit gi oina rotation naina aikoi naksat abunina and banju leirubunina aikoi de awa mai ngare aduga lupsingna miyam gi tembang tawbadasu miyam su tembang mating pangbiu habase aikoi AMUCO musu UCM gi maikete gi aikoi larukna miyam da nisingjen